Indiagi Ningtam Laanda Loukhiba Kiramsingna Loukhiba Thoudang. Topic asib ibi kibano ekoiniyam ikai kumnazirba Muhammad Firdaus Ahmad, lecturer, PhD scholar, Manipur University. Nungsiba bising nausin yamna khangjin bado kanagada topic amakni. Mayamna tabirago video asib share to you Amasung Musliman bahai behan khudingmakta khanghan biyu. Hajiga hippan khangmina rasi Indiagi Ningtam Laanda Loukhiba Kiramsingna Loukhiba Thoudang. Hujiki matamda Indiagi Musliman singi mayokto tongan ba maiki kayadagi yangsilaktuna Musliman singko hanthaba thaktu yengbiba amadi awat anei tawbibagi paw yamna toina tar leibag asigi nagrik ama oina Musliman singna hiram kayadu Loukhiba Thoudang amadi hujiki matamda apunbagi saktam ama saganaba honabada Loukhiba Thoudang asing ngasigi mirol ikhang khangnadabagum tawrikli Musliman singi mayok iba tongan wafum kayamarum ngasigi tamnariba lairik singda iraktuna amana amagi mathakta thamlam mathazba amadi nungsiba adu manghannabagidamak hotnarakli chahi kayagi mamangdagi islamgi lamjing maira oidun lagliba ulama kiramsingna Indiagi ningtamba amadi apunba leibak ama oinabagidamak Loukhiba Thoudang adubu ngasigi hogalakliba mirolda khanghannabagidamak wafum khara asi thamjabani ngasi ekhoina leiriba ningtamba amadi mikha pondaba India asi Angrez singi khottagi phangnabagidamak tongan ba jati kayana Loukhiba Thoudang sing adugi marakta ulama kiramsingna Loukhiba Thoudang sing adusu singthani ngai masakni ngasigi mirolna makhoigi Thoudang sing adubu khangdabagum tawri khanglabasu makhoigi Thoudang aduna atopa kanglupki miyoi singdagi yam hanthabagum khannari matang asidani chahi khudingi August ki tang 15 da Indiana Angrez singi makhutgi ningtamba phangkhibagi haraute yamba phongdukliba asi ekhoina hau khraba ekhoigi ulama kiramsing aduna Loukhiba Thoudang adu munna khangdrabadi thauram asi mapung phana pangthokpagi wahanthok leiro chahi kaya changna thengna kibalanfam adu ulama singna tawkhiba thabaksing makhoina Loukhiba Thoudang amadi makhoigi kathokpa adu ngasi ekhoina uba amadi khangba ngamnaba hotnaba haibsi yamnamuk tangai fadraba tawfam thokpa ithaudang amani matam adugi ulama kiramsingna tawkhiba thabaksing adubu khangnaba amadi maribak nungsiba haibsi kaya yamna chetlambage haibadu khangnabagdamak samlappa waring ama oina pizri India da Angrez singna mapung oina lakhibasi ingkumja 1602 da Mughal gi ningthau Jahangir na palingi matamdari makhoina India da lakhibagi maru oiba maramdi India dagi maru marang leiduna purga Europe ki tongan belebak kaya da yonduna sendong leina karbar tawnabagi damakni Angrez singna East India Company kauba company amagi khuthang da karbar khudimak tawrami matam aduda India da Mughal gi sasan su tapna marai chaithraklami Mughal gi magun leiraba ningthau Aurangzeb na leikhidrba matungda lakpaning thawsing adu mathona leiba yamna walammi marmaduna India asi tongan ba mafum kayadagi ningtam lan ho horaktuna leibak macha kaya thokna maning tamna palakpagi khudong chaba lawraga Angrez sing su khut changba horaklammi charangna bana thallaba matam asida ingkum jaw 1702 da Sheikh Abdurrahim gi imungda magun leirba alim Shah Waliullah pokhi ingkumja lising machatre nifuda Shah Waliullah na Angrez singi sumnam sasan amadi makhal makha kayagi khazna lauduna Indiagi miyosingbu ot neiba adugidamak lanhu kaya horami mahang matam adugi miyosingda Angrez singbu tanthokuna ningtamna leinabagidamak paujel kaya pirami Shah Waliullah leikhidrba matungda mahaki machanupa Shah Abdul Aziz na mahaki mapana torumba Angrez ki mathakta lan hobagi thabak adu chathrami marga sida Mysore da Hyder Ali kaubu Muslim ningthau amana Angrez singi mayokta akan balan kaya tawduna leibak asidagi tanthokkinaba hotnarmi Hyder Ali na leikhidrba matungda mahaki mating magun leiraba machanupa Tipu Sultan Mysore da amuk ningthau oina pamduna Angrez singi mayokta lan kaya tawrami Indiana Angrez singi makhutagi maning makha tamna leinabagidamak achau lanfum kaya tawduna khongul muthanaba hotnakiba asi Tipu Sultan ni karigumba Tipu Sultan gi lanfam sing aduda mapung phana mai paklamlabadi ngasi ekhoina uriba Angrez singi chahi chani henbagi sasan tawkhibagi
tangkak asi leiramdabasu yai haina mot pinari masigi makha tarpada mafum kayada ulmaye kiramsingna luchingduna khongjang kaya changsinki rai bareli da pokhiba maulana said ahmad chu matam adugi singthaba yab luchingba amani haji imdadullah muhajir makkina ing kumja lising mag chanipan yankhai gi tarukta muslim gi luchingba sing amadi ulmaye kiram kaya yauna meeting tawrami mifum aduda yawkiba maru oiba ulama kharadi maulana jafar sahib maulana wilayat ali maulana imdadullah muhajir maulana qasim nanotwi maulana rasid ahmad gangohi amadi hafiz zamin sahib na chingbani mifum aduda maulana qasim nanotwi sahib na akan balan kaya tawduna angres singbu leibak asidagi tan thokhinaba hairam loinana tangai fadrabadi angres singi khottagi ningtam ba fangnabagdamak thawai thadokda chingnaba amata leiroidbani haina miyam da khanghalami masigi makha tarkpada ingkum jalising ma chanipan yankhai ga taret ahan boina indiagi mafum kaya da hawkiba ningtam lan ho adudasu ulmaye kiramsing achauba thodang kaya laukhirami apunbagi oiba lan ho asi hawkhra matungdagi india da khwaidagi hena chaitheng phangkiba amadi angres sing ot panaiba tawduna mihan mipun tawkiba si ulmaye kiramsing matang asidani chandni chok delhi dagi khaybar fawgi lambi mayada hawriba u pami khudingmakta ulama singbu thori yanduna hatkhiba asi ai bisingi record ki matungina matam aduda ulama lising taraga marigi mathakta thori yanduna hatki hain pannari asuk yamna thona fona angres sing mayokta lan thengnaduna thawai thakiba magun leirbu ulama sing adubu ngasigi mirol na khangnaba khonafam thoktabra makha tarakbada maulana qasim nanotwina ingkumja lising ma chanpan humfu gi tarukta madrasa darul ulum diubal ling khatuna matam adudagi hona tungan ba mafum kaya dagi magun leirbu ulama kaya puthokba horaklami madrasa asidagi mahi tamduna mapung phaba alim oikhiba miyoi kayano indiagi ningtam landa achauba thodang kaya lauki Hazrat Maulana Mahmudul Hasan Sahib Saikul Hindna Samratul Tarbiyat Kauba Khongjing ama changsinduna tungan ba mafam kayadagi Musalman singbu amato oina punsinnaba hotnarami makhoigi maru oiba pandamdi khulai paiduna angres singi mayokta lan hobani ingkom jali singma chamapan sumna mapanda Jamiatul Ansar haina ming onthoktuna Maulana Ubaidullah Sindina maru oiba thodang loduna khongjing changsilami ingkum jali singma chamapan taraga humdoida amuk angres sarkar na Jamiatul Ansar bu athingba thamkhruba matungda Nazratul Marif linkhatuna angres singbu tanthokna hotnarmi marak asidani ulama singi resmi rumal tahrik kauba aronba sangsthan ama semduna angres singbu tanthokhinaba aronba lanho kaya chathrami hairiba khongjing asida maru oiba thodang loukibasi Hazrat Maulana Muhammadul Hasan Maulana Ubaidullah Sindi amadi Maulana Abul Kalam Azad loinana ulama singi aronba thodang asi khanglakpadagi angresna ulama chaniga kuni thoirom phajinduna jele thamlami masigi makha tarkpada ingkum jalising machamapan kunga mapanda Jamiatul Ulamaye Hind semlami matang asida khangjinba yaba wafum amana India gi tungan ba mafum kayadagi angres ki mayokta ningtamlan hauringai talak asida India gi mafum kayadagi angres singda mateng panglami loinana matam aduda India gi ningtamlan da achauba thodang loriba Indian National Congress na matam aduda mapung phana maromdom lepchabagi dabi torumde adubu Jamiatul Ulamaye Hindi angres ki khottagi India bu mapung phana ningtamba fanghangadabani haina akiba leitana thona fana lawthoklami ingkum jali sing machamapan kunipando lakhiba Simon Commission no thamkiba angres ka punna leibak ngakminnaba haiba wafam aduda Congress ki apamba leiraba su Jamiatul Ulamaye Hindna haikhide makhoigi mapung phaba ningtamba fangadabani haiba khongkham adudagi hongba leikhide angres singi thumgi mathakta lawba tax adu yaningdabagi Mahatma Gandhi na chatkhiba dandi gi khongchatta thona fana mateng panglubagdamak Angres Sarkar Maulana Abul Kalam Azad Maulana Fakhruddin Maulana Said Ahmad Mia Sahib Amadi Maulana Basir Ahmad Chingba kaya fajinduna jela thamlami ingkum jali sing ma samapan kunthraga ni thoido hawkhibi India pumbagi khongjing ajudasu Mufti Kifayatullah
देहलवीना मियोई लाख अमे हेनबगी लुचिंगदना खोंजिंग कया चंगसिलमी अमुक हन्ना इंग कुमजा लिसिंग मसमापन निफुदा मौलाना हुसैन अहमद मदनीना अंग्रेज सिंगी खुत्तगी मपुंग फाना निंगतंबा फंगदबनी हायना लाउथोकपगिदमक महाकु अंग्रेज सरकारना फाजिनदुना था तरुक जेल थमलमी निंगतंबगी लांद माई पाकपगी तंकक योरमदाइदा इंडिया अमदी पाकिस्तान हायना अनि थोकपगी फिबम लाकपदो जमेतुल उलमा ए हिंदगी माइकैदगी अकनबना यानिंगदब फोंजोकलमी उलमा सिंगी लेबाक अनि थोकप पामदब फिरेप असिगिदमक मुस्लिम लीग अमदी मियोई कयागी माइकैदगी उलमा सिंग अवाबा कया पिरमी मरुओइना मौलाना अबुल कलाम आजाद अमदी मौलाना हुसैन अहमद मदनी ने चिंगब उलमा कया अकनब चैथेंग फंगलमी इंडिया अमदी पाकिस्तान हायना लेबाक अनि थोखरबसु उलमा सिंग अपुनबगी सक्तम अमा सागनब होनखिबसिंग अदु काफम थोकते अंग्रेज के लुचिंगब सिपाही जनरल थॉमसन न मागी लाइरिक रियलियन क्लारिक्स haiba लाइरिक अदुदा असुमने इरमे लेबाक के निंगतंब फंगनबगिदमक लान तो मितोप के शासन बु मुथत्तुना मसागी मरैबाक के मीने शासन तौनब होनबनो मसागी मरैबाक नुंगसीबनी हायरबदी तसेंग चिंगनब अमा फाव लेतनो मरैबाक नुंगसीब मियोइसिंगदी इंडियागी उलमाए किरामसिंग असिनी मखोइगी तुंगद लाक मिरोलना मखोइबु ख्वाइदगी हेना मरैबाक निंगब थौना फबनी हायना निंगसिंगलखिनी लोइनना इंडियाना मनिंग तमलब मतुंगदा मौलाना अबुल कलाम आजाद अहानबे एजुकेशन मिनिस्टर ओइदनो इंडियागी महैमसिंग चौखनबगी लमदौ अचौब थौदांग कया लौखि मरमदुना चारक चहिनबना थल्लब धर्मगी मिंगद अपिकप वाखलना शासन तौबगी लागलिब साफु असिदौ ngasiगी mirolna matam aduda ulamaye kiramsing loukhiba thoudang sing khanghanaba honfam thoki loinana ngasigi hogalakliba ulama singna kopna history gi lyric sing nainabagi mathau tarkli nungsir bislinaw sing ngasigi video asibu musulman bhai ben khudimakte yohanbiu share to biu amsung makhoi bu khanghanbiu